ꯃꯤꯑꯣꯏꯕꯅ ꯂꯩꯅꯕ ꯌꯨꯝ ꯃꯩ ꯊꯥꯕ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯅ ꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯂꯥꯏ ꯑꯣꯏꯕ ꯄꯟꯊꯧꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2016ꯀꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯡꯈꯩ ꯍꯤꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯟꯊꯧꯒꯤ ꯂꯥꯏꯐꯝ ꯃꯩ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯉꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯅꯣꯡꯄꯣꯛ ꯆꯤꯡꯎꯊꯣꯡ ꯃꯩꯇꯩ ꯂꯥꯏꯀꯣꯜ ꯊꯥꯂꯣ ꯁꯤꯄꯤꯂꯣꯛ ꯁꯦꯂꯣꯏ ꯂꯃꯥꯏ ꯆꯤꯡ ꯏꯝꯐꯥꯜ ꯅꯣꯡꯄꯣꯛꯇ ꯂꯩꯕ ꯄꯟꯊꯧꯒꯤ ꯏꯁꯥꯏ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯏ ꯑꯣꯏꯕ ꯄꯟꯊꯧꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2016ꯀꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯂꯥꯏꯐꯝꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯉꯥꯟꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯕꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯪꯍꯧꯗꯕ ꯍꯥꯏꯕꯁꯤꯅ ꯈꯪꯍꯧꯗꯕꯅꯤ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯈꯣꯌꯨꯝ ꯂꯥꯏꯅꯗꯤ ꯈꯪꯒꯅꯤ꯫ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯗ ꯍꯟꯊꯅ ꯌꯦꯡꯕ ꯑꯃꯗꯤ ꯆꯩꯅꯥ ꯄꯤꯕ ꯍꯥꯏꯕꯁꯤ ꯂꯥꯏ ꯅꯤꯡꯕ ꯑꯃ ꯑꯣꯏꯅ ꯄꯥꯝꯗꯦ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯤꯅ ꯂꯩꯅꯕ ꯌꯨꯝ ꯃꯩ ꯊꯥꯕ, ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯗꯨꯅ ꯅꯨꯡꯁꯤꯅꯗꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯃꯅ ꯑꯃ ꯌꯦꯡꯊꯤꯅꯕꯒꯤ ꯃꯔꯨ ꯍꯨꯟꯕ ꯊꯕꯛ ꯇꯧꯒꯨꯝꯁꯤ꯫ ꯈꯪꯅ ꯆꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯈꯛꯇꯅ ꯃꯥꯂꯦꯝ ꯇꯝꯄꯥꯛ ꯑꯁꯤꯗ ꯑꯏꯪꯕ ꯑꯃꯁꯨꯡ ꯑꯇꯞꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯛꯄ ꯌꯥꯔꯔꯣꯏꯗꯕ ꯃꯔꯥ ꯎꯗꯕ ꯎꯄꯥꯜ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯅ ꯂꯥꯏ ꯑꯣꯏꯕ ꯄꯟꯊꯧꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅ ꯂꯩꯕ ꯌꯨꯝꯕꯨ ꯊꯨꯒꯥꯏꯕ, ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯍꯩꯅꯆꯤꯡꯕ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯂꯩꯅꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯃꯗꯨ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯇꯥꯟꯊꯣꯛꯏꯕ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯄꯗꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯗꯕꯩꯗꯣ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯈꯣꯏ ꯑꯃꯕꯨ ꯀꯩꯔꯣꯜꯅꯤ ꯂꯩꯀꯥꯏꯅꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯅꯨꯡ ꯆꯜꯂꯒ ꯑꯃꯅ ꯑꯃꯕꯨ ꯌꯦꯛꯅꯕꯒꯤ ꯃꯔꯨ ꯍꯨꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯤꯗ ꯇꯧꯔꯣꯏꯁꯤ꯫ ꯑꯏꯪꯕ ꯑꯇꯞꯄ ꯄꯣꯔꯛꯑꯒ ꯈꯪꯅꯕ ꯆꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ, ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯒꯗꯕꯅꯤ꯫